लाना ओजा हापखिबा लेते हाइना इबोमचाना फोंदोखरे कुंबी कॉलेज के गवर्निंग बॉडी ने यामना कुपना खनरबा मतुंगदा कॉलेज असिदा कॉलेज डेवलपमेंट काउंसिल ना सब्जेक्ट खरगी तंगाई फदबा अवाटपो ओजा कुनगा तरुक टेम्पररी ओइना हापखिबने कनागुंबना अराना मोंगदा ओजा हापखरे हारिबदु तौखिबा लेते हाइना कॉलेज असिगी जीबी की मेंबर लोइतोंबम इबोमचा मेटेना फोंदोखरे वाफम असि कॉलेज की गवर्निंग बॉडी ने सेंदुना ngarang pangthokkiba pawgi mifam amada phongdokladuna mana makhatana haikibada karigumba oja kunga tarupsi hablamdragade anda kumbi college ta CDC na subject tara hangnabagi ayaba pirakibado piraklamdabu yai 4-year undergraduate lakpadagi tangai fadara hapkiba oja singtu permanent natte temporary ni tawgatabu madusu pawse da haplaga departmental promotion committee DPC phamlakhigani लोयना मखोयना माय पाकपा ngamdragadi laukthokigani marik sumna khangninglagadi college da laktuna JB dagi khanglaba yagani haike maram chadana miyamdagi layengbagi namada seloba khudakta lepkadabani haina thamlakhre maitai langol lamphel parta leiba sija hospital ge authority singna maram chadana miyamdagi layengbagi namada seloba khudakta lepkadabani amadi hospital asina pungne phurifan phawbagi manungda total shutdown tawgadabani amadi mari lainaba hospital gi authority doctor singna lupta numit mangani phawbagi manungda sangjarakadabani haina aina thingkraba kanglaipak communist party KCP PWG MC unification gi PRO singkhaigan bana khuyek piduna thadorpa zero amana phongdorakle zero sina makata na hai khunai ama sokhatpada education health agriculture habsi khwaidagi matautai iramdamase manaba afaba khunai ama poroknabagi damak party na sahi nifutaret lan thengnaduna lakle mirol kya satkhre mirol kya haurakle hauju north east ki leiribe state singa yengnabada lamdamase khwaidagi tangdulai tadaba state ma oide amadi missing hantarakpana maram oiraga public emergency thoktuna asauba awaba lamdamasida mayaknari lamdamasida leiriba nupa nupi anida angang pokpa thingnaba adopsi tawduna amadi food poisoning tongan ba policy chathaduna phurup asi mutkinaba india lagak amakhogi proxy war kanglai pak miyam da sathare asiguma takaga sida health department ki leriba doctor singna mathau kauk thopa haibasi asumbanate afaba khunai ama oihanbada doctor singna lawgadaba thodang adu karino haibagi khanthaba matam oire hauzik Manipur da private hospital sogri saubagum linkhalakribasi miyam buteng bangna ba wakhalonda linkhatpanate business ki wakhalonda sarkar gi doctor singna linkhalappa ngaktane habisi khangnaraba ngaktane thawong asi miyoibagi thawai kanba nate asiguma miyamgi yeknabasing asi party na kaidonungda yengtona leithokpa ngamloi Manipur da leiriba doctor singna private hospital da anaba refer tawbagi maram karino aikhoina mamang thaktage khangle madudi sor hondraba anababu ICU da thamlaba paisa lobagi hainabesi maitai langol lamphel pata leibasi ja hospital ge authority singna thadokadabani amadi maram chadana miyamdagi layengbagi namada sel loba khudakta lepkadabani amadi sija hospital si pungni phunipan phawbagi manungda total shutdown tawgadabani mari lainaba hospital authority singna lopta numit mangani phawbagi manungda sangjarakadabani loinana RIMS Jenims ki doctor singna su laibaki tangdu leitadaba irang asigi yenglaga ithau ningthina pangthokpina party ki seror asina makhatana hongdorkle Dr. Manmohan Singh laikidabasi lebasigi asauba mangjaba amani haina en biren phongdokre lebasigi prime minister oramba Dr. Manmohan Singh Manipur ki governor oramba la ganeshan amadi tarane thuisuba Manipur legislative assembly ki MLA oramba dagi handakta laikidaba bungjakin balte yauna tongan bu lusingba amadi official taramanga ki maphamda ngarang dagi makha chathaki taret suba assembly ki miphamda house na obituary reference pidno speaker madi member singna laikhidraba singi maphamda minute ani tuminan leptuna ikai khumna bu utkhre ngaragi miphamda tongan political party ki lusingba singna obituary reference pidno ikai khumna ba singi manungda prime minister oiramba Dr. Manmohan Singh governor oiramba la ganeshan jiribam AC gi MLA oiramba TS Devendra Sandel AC gi BD Biharing 1000 AC gi S Lokhon Thanlon AC gi bungjagin balte Singai esigi Kasim Ruiba Tadubi esigi and Kaisi Kang esigi Tamilan Kivgen Tangweban esigi and Borod Singai esigi Peter Payday Manipur State Territorial Assembly 1967 ki member Orambi Aribambi Mola Wangoi esigi Hanagi MLA Yumnam Mani Manipur Legislative Assembly Secretariat ki Hanagi Secretary Thopsom Babu Amadi Rajkumar Modu Sana
ni hairi obituary referral adu hawdokladuna Chief Minister Yumnam Khemchana haikibada India gi Prime Minister oiramba laikhidraba Dr. Manmohan Singh kumja 2004 dagi 2014 fawba Prime Minister oiramba gi mathakta mamangda Finance Minister oina su thau puramduna laibak sida asawba thodang loramkhi mahangna laikhidabasi laibak sigi asawba mangjaba amani loina mahaki mungmanung amadi mari matada thengnariba awabada su sarugyajari haike loina obituary reference adu sarugyara hanagi Chief Minister N biren haikibada India gi Prime Minister oiramba Dr. Manmohan economist sama oina amadi Prime Minister ama oina afaba thabak mayam ama tawramba miyoi amani khangnai mahak laikhidabasi laibak sigi asawba mangjaba amani loina hanagi Governor Laganesu aduki matik samba amadi asawram kaba laitaba khudimakpu taram tawba yamna phaba lusingba amani mahakumba ama laikhidabasi India gi oina asawba mangjaba amani MLA Bungjagen yamna laibak thiba thohaningdaba thawdo amada laikhidabani masigidama aigi maikaidigi ka hena nungaitaba phongdoksari loinana MLA kaisina laikhidaba sidasu yamna nungaitaba amani hana phongdokhe Imphal City manung da paikhaliba improvement project sing quality maintain tawbra tawdabra yingsinbiyo hana thamlakre ngarang dagi hauduna chathariba assembly gi miphamasida ad hoc committee ama semduna hause Imphal City manung da paikhaliba Manipur urban road drainage and access management improvement project ki makhada chathariba repairment gi thabak subaki mong mataw amadi quality maintain tawbra natraga tawdabra haibana singba si yingsinbiyo haire karigumba hairiba waphamasi assembly miphamasida thabak oina pak thokida Taraga DPIL ama Taragani Hana social activist Lysam Bridge Kishore Allies Boy na Pongdo Kray Hiramasingamari Lena Ngana Uripo Kendra Manung Sanba Nagama Pal Paunam Lakai the label Lysam Bridge Kishore Yumda Pang Topo Paumi Singa Unabama Damahana High Manipur Urban Road Drainage and Access Management Improvement Project ki Makada Imphal City ki tongan ba mafam singda hojik paikhaliba thabak sing asi yengsinbina ba amata leitre maroina yengsinnaba gi thaba silanai company kharaga punna thabak suduna implementing agency oiriba PWD oina tawduna leiba sina quality ki matangda hoba kya leiba gi mami chauna tare masina maram oiraga handak suriba thaba si sei kunthra satkani hairiba si thajaningai oidre amaramda hojik suriba thaba si su company singna suningamu ongda suduna leibana Imphal manungi maroiba lambi kya da thabak matek suraga leibadagi miyam gi chathok sinda kudong sadaba kya pibagi mathakta accident thopagi sang su wangkhatuna mi siba madia sopon kya su yauna re hare maramsina hojik chathariba budget ki miphamasida house na ad hoc committee ama semlaga hariba thabak thoram singa se kubne yengsinbiu maduna tabataraga di mapu pandaba moongda suriba thaba asiga mari lenana mahaki maikaidagi su PIL ama tharaga ne hana phongdorakre Saudi Arabia da leba US embassy ki staff sing khudakta chatkinaba US na yathang pi khre Iran gi drone strike ta si ki US ki lanmi taret su khre haina phongdorakle Iran na Israel sung Middle East da leba US embassy sing the left na landa sa tharakpada gi section tharang lokhat pa oina Saudi Arabia da leba US embassy ki staff sing khudakta mafam adu thadoktuna chatkinaba US legang na yathang pi khre US ki State Department na Saudi Arabia da leba US Embassy ki staff sing adu khudong thiba wangkhalakpa yabagi oithokpa leibana non emergency da leba US government employee amasung makoigi imung manung sing khudakta Saudi Arabia thadoknaba akanba yathang pi khibane US State Department na thadokpa serol amadalenga ki akhanaba wareb amana section tharang lokhatpagi pandamda amasung US citizen amade diplomatic staff sing khudong thiba nangdana ba mafam adu thadoktuna satkinaba phongdokhibani haike US na leba adu gi miyoi sing khudong thiba mayak nadana bagi pandamda lokhalakpa khongthang gi saruk ama oina Saudi Arabia da leriba makhoi gi nan essential persons sing masing hanthana ba wafam chu phongdokhi haire nakalambar of the Saudi Arabia da leba US embassy da Iran laman khumbagi landa cha thabada leba adu gi Al Khos province da miyoi ani sikre masung tarani thoina asopan nangkhre Mamang thage kungani pande Israel amasung US na Iran da landa chathaduna hanagi Supreme Leader Ayatollah Ali Khamenei hat kharba matungda madugi paukhum pibo oina United States ki base sing amasung Israel da kanamongda landa chathaduna chauna ama ta thohan khrabane nakalamaram da February kungani pangi landa gi paukhum pibo oina Iran Kuwait amasung Saudi Arabia da leba USPS da drone gi landa chathakibada US landmi taruk si kibagalona amana sokibadu asopana maram oiduna sikre haina Associate Press na phongdorakre Iran India gi hithangphom singda jahas ahum kham gi hairakpa ayaba pi khre haina Joy Shankar na phongdokre Iran gi maikai gi makhoi gi jahas ahum India gi hithangphom singda khamba yahanna ba hairakpa wafam sing adu India lengang na ayaba pi khre haina ngarang parliament ta External Affairs ki thau puriba Dr.
Subramaniam Jaishankarna Phongdokre USA gi maikai de gi haukiba sayol da Indian Australia satharkiba attack ama damakhogi khulai yaudaba warship ama luphan khiba thaudo adugi matung chawno ukhanabagi phibam ama mafam asda laklibani ngarang parliamenta Jaishankarna phongdorakhiba da thasigi mari de Iran langa ki maikai de gi makhogi jahaz Iris Laban Indian Ocean da lakpa matamda kosigi hitang phamda khamge hairakpa du ayaba piduna hauze huzing mafam adu da khamduna leire haiba wafam thamlakhibani Israel na Lebanon da satharpa attack da yamdrabada mioi chamri hena sikre hari Iran da USA amasung Israel sathariba strike sing asiga iroinana Israel na Iran na support tawba Lebanon gi Hezbollah militant sing gi mathakta sathaba attack sing da yamdrabada mioi chamri hena sikre hena official ba paw amana phongdorakle